ꯁꯤ ꯍꯣꯔꯤꯕ ꯁꯤꯒꯤ ꯇꯤꯟꯒꯤ ꯁꯔꯨꯛꯁꯦ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯂꯩꯅꯕ ꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯗꯅꯕꯨ ꯇꯤꯟꯕꯨ ꯄꯤꯕꯤꯔꯁꯨ ꯑꯗꯨꯝ ꯂꯧꯁꯟꯕꯤꯌꯨ ꯃꯃꯣ ꯑꯣꯏꯔꯦ ꯂꯧꯁꯟꯕꯤꯌꯨꯀꯣ ꯑꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯌꯥꯝꯕ ꯌꯥꯝꯗꯕ ꯏꯃꯥꯒꯤ ꯁꯤꯒꯤ ꯇꯤꯟꯒꯤ ꯁꯔꯨꯛꯁꯦ ꯑꯗꯨ ꯁꯤ ꯑꯗꯨꯝ ꯀꯨꯞꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯥꯏꯔꯤꯛ ꯃꯆꯥ ꯄꯥꯎꯐꯝ ꯐꯝꯗꯅꯁꯨ ꯂꯩꯕ ꯗꯥꯏꯃꯟ ꯗꯣꯅꯔꯁꯨ ꯌꯥꯎꯕ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯇꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯂꯦꯟꯗ ꯑꯁꯨꯛ ꯊꯤꯅ ꯁꯣꯜꯂꯝꯒꯅꯤꯁꯦ ꯃꯌꯥꯝ ꯊꯥꯖꯕꯤꯕ꯭ꯔꯥ ꯌꯦꯡꯕꯤꯕ ꯌꯥꯔꯤꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤ ꯏꯃꯥ ꯂꯥꯏꯔꯤꯛ ꯃꯆꯥꯒꯤ ꯌꯨꯝ ꯅꯣꯡꯅ ꯂꯦꯟꯅ ꯁꯣꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯁꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤꯁꯨ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯋꯥ ꯑꯅꯥꯒꯤꯗꯤ ꯁꯔꯨꯛ ꯌꯥꯕ ꯂꯨꯄꯥ ꯆꯥꯝ ꯈꯥꯏꯕꯗ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯦꯝꯕꯔ ꯑꯃꯒꯤ ꯌꯨꯝꯅꯤ ꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯕꯤꯌꯨꯅꯦ ꯃꯦꯝꯕꯔ ꯑꯃꯒꯤ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯂꯦꯟꯅ ꯈꯪꯍꯧꯗꯅ ꯂꯥꯛꯈꯤꯕ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟ ꯂꯥꯛꯈꯤꯕ ꯂꯦꯟꯗꯨꯅ ꯏꯃꯥꯒꯤ ꯌꯨꯝꯁꯦ ꯁꯨꯃꯥꯏꯅ ꯖꯔꯞ ꯁꯥ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯏꯃꯥꯁꯤꯁꯨ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤꯁꯨ ꯃꯦꯝꯕꯔ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯄꯣꯠꯐꯝ ꯐꯝꯃꯒ ꯍꯤꯡꯖꯕ ꯁꯤ ꯍꯣꯔꯤꯕ ꯁꯤꯒꯤ ꯇꯤꯟꯒꯤ ꯁꯔꯨꯛꯁꯦ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯗꯅꯕꯨ ꯇꯤꯟꯕꯨ ꯄꯤꯕꯤꯔꯁꯨ ꯑꯗꯨꯝ ꯂꯧꯁꯟꯕꯤꯌꯨ ꯃꯃꯣ ꯑꯣꯏꯔꯦ ꯂꯧꯁꯟꯕꯤꯌꯨꯀꯣ ꯑꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯌꯥꯝꯕ ꯌꯥꯝꯗꯕ ꯏꯃꯥꯒꯤ ꯁꯤꯒꯤ ꯇꯤꯟꯒꯤ ꯁꯔꯨꯛꯁꯦ ꯑꯗꯨ ꯁꯤ ꯑꯗꯨꯝ ꯀꯨꯞꯅꯕ ꯑꯩꯈꯣই ꯍꯣꯠꯅꯖꯔꯛꯀꯦ ꯉꯝꯖꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯏꯃꯥꯀꯣ ꯑꯋꯥꯠ ꯑꯄꯥ ꯑꯇꯩ ꯑꯇꯩ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯃ ꯁꯥꯔꯨꯕꯗꯤ ꯀꯩꯁꯨ ꯉꯝꯖꯕ ꯅꯠꯆꯗꯦ ꯑꯗꯨꯅ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯟꯗꯣꯛꯆꯕ ꯏꯁꯩ ꯁꯛꯄ ꯇꯌꯥꯏ ꯁꯥꯟꯅꯖꯕ ꯑꯗꯒꯤꯗꯤ ꯂꯤꯂꯥ ꯐꯂꯥ ꯅꯣꯛꯇꯅ ꯈꯦꯗꯅ ꯁꯨꯃꯥꯏꯅ ꯂꯩꯖꯕ ꯇꯧꯕꯗꯗꯤ ꯍꯨꯠ ꯂꯩꯊꯣꯛꯑꯀꯥꯟꯗ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯁꯤꯒꯤ ꯈꯨꯟ ꯉꯥꯛꯄꯒꯤꯗꯃꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯍꯥꯏꯇꯥꯔꯦ ꯂꯝꯗꯝꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯃꯦꯟꯈꯠꯅꯅꯕ ꯍꯣꯠꯅꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯅꯥ ꯑꯌꯦꯛꯀꯤꯗꯤ ꯑꯩꯈꯣꯏ ꯌꯥꯎꯕꯁꯦ ꯍꯟꯗꯛꯀꯤꯗꯤ ꯉꯝꯗ꯭ರೆ ꯀꯩꯒꯤꯅꯣꯗ ꯂꯥꯟꯁꯦ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯃꯔꯨꯑꯣꯏꯅ ꯈꯨꯟ ꯉꯥꯛꯄ ꯏꯔꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯑꯗꯨꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯂꯥꯛꯄꯗꯁꯨ ꯑꯗꯨꯅ ꯃꯇꯦꯡ ꯇꯧꯅꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯦ ꯑꯗꯨꯅ ꯏꯃꯥꯒꯤ ꯁꯤꯒꯤ ꯇꯤꯟꯁꯤ ꯀꯨꯞꯅꯅꯕꯒꯤ ꯍꯣꯠꯅꯖꯔꯛꯀꯦ ꯌꯥꯝ ꯌꯥꯡꯅ ꯏꯃꯥ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗꯪ ꯉꯥꯏꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤꯗ ꯃꯔꯛꯁꯤꯗ ꯅꯣꯡ ꯆꯨꯁꯜꯂꯗꯤ ꯃꯥꯏꯁꯦ ꯅꯣꯡ ꯖꯣꯔꯣ ꯖꯣꯔꯣ ꯇꯥꯗꯣꯏ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯌꯥꯡꯅ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯍꯟꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕꯁꯤꯡ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯃꯦꯝꯕꯔ ꯑꯣꯏꯅ ꯂꯩꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯀꯣꯜ ꯇꯧꯔꯒ ꯌꯥꯎꯔ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯪꯅꯔꯤꯁꯤ ꯎꯔꯨꯗꯕ ꯈꯪꯂꯨꯗꯕꯗꯨꯗꯤ ꯎꯔꯨꯗ꯭ꯔꯦ ꯈꯪꯉꯨꯗ꯭ꯔꯦ ꯈꯪꯂꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕꯗ ꯍꯣꯠꯅꯖꯗꯣꯔꯤꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯆꯥꯎꯈꯠꯄ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯅꯕꯒꯤ ꯍꯣꯠꯅꯕꯗ ꯏꯔꯩꯄꯥꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯔꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯃꯤꯟꯅꯔꯁꯤ ꯏꯔꯩꯄꯥꯛꯀꯤꯗꯃꯛ ꯍꯤꯡꯃꯤꯟꯅꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯦꯞꯃꯤꯟꯅꯁꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯇꯦꯛ ꯀꯦꯌꯔ ꯏꯕꯣ ꯏꯃꯥꯒꯤꯗꯤ ꯆꯥꯛꯁꯪꯗꯣ ꯆꯥꯛꯁꯪꯗꯣ ꯍꯧꯖꯤꯛ ꯍꯔꯛꯄ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯑꯗꯨ ꯉꯍꯥꯟꯈꯩꯗꯤ ꯆꯥꯛꯁꯪꯗꯣ ꯃꯝꯃꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯃꯄꯥꯟ ꯁꯨꯃꯥꯡꯒ ꯆꯞ ꯃꯥꯟꯅꯅ ꯉꯥꯜꯂꯦꯅꯦ ꯑꯣ ꯂꯥꯏꯠ ꯀꯥꯞꯄꯛꯑꯦꯕ ꯃꯊꯛꯇꯒꯤ ꯑꯗꯣ ꯍꯤꯡꯒꯣꯜ ꯁꯪꯃꯟꯒꯥꯗꯣ ꯑꯃꯠꯇ ꯁꯤꯡꯖꯨ ꯁꯥ ꯊꯝꯕꯤꯔꯝꯃꯦ ꯍꯋꯥꯏ ꯆꯦꯡꯋꯥꯏꯒꯥꯗꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯀꯩꯝꯇ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯆꯥꯛꯁꯪꯗ ꯇꯤꯟ ꯃꯅꯥ 10ꯃꯨꯛꯅ ꯀꯨꯞꯄ ꯆꯥꯛꯁꯪꯅꯤ ꯑꯃꯠꯇ ꯂꯧ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯏꯁꯦ ꯏꯃꯥꯒꯤ ꯇꯤꯟ ꯃꯅꯥ ꯀꯌꯥ ꯍꯣꯔꯦꯕ 10ꯃꯨꯛ ꯆꯪꯒꯅꯤ ꯆꯥꯎꯋꯦ ꯌꯥꯝꯅ ꯌꯥꯛꯈꯤꯗꯦꯕ ꯑꯩꯈꯣꯏꯒꯤꯒ ꯀꯔꯤ ꯌꯨꯝꯖꯥꯎꯁꯤꯒꯤ ꯄꯥꯈꯜ ꯑꯣꯏꯅ ꯈꯟꯗꯕꯅꯦꯕ ꯑꯗꯣ ꯑꯁ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯑꯗꯣ ꯏꯃꯨꯡꯗꯣ ꯆꯥꯛꯁꯪꯗꯣ ꯄꯨꯡꯉꯥꯟ ꯂꯩꯔꯦꯅꯦ ꯁꯔꯛꯄ ꯆꯞ ꯃꯥꯟꯅꯅ ꯏꯍꯦ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯗꯣꯅꯔ ꯌꯥꯎꯏꯀꯣ ꯌꯥꯎꯏ ꯏꯃꯥꯗꯤ ꯊꯥ 5ꯒꯤꯗ ꯄꯤꯊꯣꯛꯑꯝꯃꯤ ꯉꯍꯥꯟ ꯍꯣꯏ ꯑꯩꯈꯣꯏ ꯀꯔꯤ ꯀꯩꯅꯣ ꯈꯔ ꯈꯟꯅꯖꯒꯦ ꯗꯣꯅꯔꯗ ꯀꯌꯥꯝ ꯁꯣꯛꯄ ꯌꯥꯎꯖꯥꯠꯅꯣ ꯃꯤꯅ ꯂꯩꯗ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯂꯩ ꯇꯥꯔꯦꯗꯅ ꯌꯥꯝꯕ ꯌꯥꯝꯗꯕꯀꯣ ꯇꯤꯟ ꯚꯥꯟ ꯑꯃꯃꯝ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔ ꯂꯣꯏꯔꯦ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨꯝ ꯌꯦꯡꯉ ꯂꯣꯏꯔꯦꯅꯤ ꯏꯃꯥꯀꯣ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯌꯨꯝ 30-9 ꯂꯥꯛꯄꯅꯤ ꯑꯗꯣ ꯌꯨꯝ ꯑꯩꯈꯣꯏ ꯗꯣꯅꯔꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯇꯤꯟ ꯌꯥꯝꯗ꯭ꯔꯁꯨ ꯇꯤꯟ ꯚꯥꯟ ꯑꯃꯃꯝ ꯂꯩꯔ ꯂꯣꯏꯅ ꯀꯨꯞꯆꯕꯅꯤ ꯄꯩꯁꯥ ꯂꯩꯕꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨꯀꯣ ꯃꯦꯟꯈꯠꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯡꯗ ꯁꯣꯛꯄ ꯌꯥꯎꯔꯒꯗꯤ ꯃꯦꯝꯕꯔ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗ ꯂꯧꯃꯤꯟꯅꯕ ꯌꯥꯏ